Mayam Kurumjari, Times of Manipur, Tom TV, Yakan of Kudolomo Jariba Studio Speak, me in Tabi Simutaran Okcheri. When a Tongan Bageska Pudra among the lecture, Tongan Ba, episode Kiada, Tongan Viram Kiada, Kanan and Abagi, Torom Pantuk Chakre, the Bongasi topics is Suyam, important about topic of Makakona Pudra, lecturing a city topic asina. Importance of social service during pandemic. COVID-19 Mike Kudimakta Wahala Matam Sida, Akogi, Mayam Gidamakta, Togel Fangba, Miam Gidamakta Mating Pangba, Sikarai for important Oibagi, Habsi Matangani. Aduga Hogi, Studio Lengsin, Libiribus, Namatam Kiagim among the Hogi pandemic, say heck horror, Podagi Haitare, Mayamda, Tongan Matinka Pang, Duna Laklaba, Dum Laba, Ahogi, personality of Makagning, Lengsin, Libiribasi, Sinai Institute of Medical Sciences, Semski, Managing Director, Amadi Secretary, and Topu Biriba. Dr. S. Kumarni, Dr. Wahan Vetram Nokchari. Ahmad Lakchaning is a Sinai Institute of Medical Sciences, Sims Hari Basigi, Maming Sida Haidare, Dr. Tongan Bakogi, Mating Pang Bagi, COVID pandemic, Manung Sida Mating Pang Bagi, Torama Pangto Periodo. Ahmad when concerning is Sinai Institute of Medical Sciences, Sims Habisikarino, Habisi Hanatabi. Tagatsari Honel, Namadi Tom Tebibusu, Ibu, Nasiki invite to be Pidamuta, Amukasana Tagatsari. Sinai Institute of Medical Sciences is medical category institute. Masida koigi ultrasound, MRI, CT scan, X-ray, DMLT gumba, adagi koigi dialysis, ECG, adagi koigi ophthalmic, dental, high single technician, myam tambam. Aduga mu koigi BSc da su koigi BSc khar lere, aduga pharmacist ko koi si johanda koi dum hojare. Adu matung da koigi si nursing, Chizo Koi, College, Koisi, Science Medical Sciences, Mopam Anitona Lay. Amana Chinikonda, there is a nursing category department. Aduga, Prong Patalation, paramedical courses, Haitari, Koi, paramedical pharmacist, Kapulakan, Anisi, Swine College, Anitona Lay. I seen a Prong Pat coursing SBA, we have opposite the Lay. Sumaita Koisi, medical category, University of the Olakada boy, Adu Akona. How you see a group of institute and no lactore. You see, Sinai Institute of Medical Sciences, Koina, Kamaitona, Department Kudimaxi, Punsan Sika Habaduna Koina, Sinai Institute of Medical Sciences, no Koina Tirapasi. Aduna Marmuakana, Heidi, Mapanda, Pasayam, Tinga, Chatlagatam, Bagimota, Eko Manipur Sida, some chorus, what you have done, Chingadum, a people state or Tago, health sector that the Masidum Koi development, they cardum, Taurin Kali, Aduma Takta Sokogi. Chief Minister Nadum, health is a documentic provide to kind of Manipur, South Honabiri. Sigi Mataxi, the Kuju Sinai to Medical Sciences, so we was Jazabaneb. Aduga, outside time later, but liable things in outside the Sapamatum, the expenditure have of July. Emission to Budugi Matakamu, expenditure on Chatwineb, flight ticket, Kalpay, later Suma, Zoom, one getting on Zonga, Masanto, Satan, one of Tunib. I give Makar Sapaja Kuta saying Hadikina Ramina, or flight the ambulance at night, do the expenditure and the Satpa, where Pajasu, I target. A medical category, health sector is the Lincoln College, somebody, Tambiana, High can coach my dog, medical sector is the coach my Tamser upon Yampasaba, Hogi, light of a state of Moibina, Hogi, expenditure, she checked the number of the Maka, a Koi Lamdam Sida, Lehouse Sida, Chaujaraga, Lehouse, a Koi Mahisitamba Fanglagadi, and Yamna Chaubo Kudung, Chavo, Oigani Havagi, Wakalon, Yampasa Wakalon, Tambiri, Aduga, Makata Abdon Lactaning is the Asigi, Hogi topics, the Lactaraga, Hogi medical and the paramedical Institute amana koi COVID-19 pandemic ki matam sida koi mating pangi mayam da waraba COVID-19 ki pandemic sina wahalla ba sokhalla ba mayam sida mating pangi haibagi wakhalon se krom dagi kamai lakpi khibano adu kamai hobi khibano se matang ahan ba pandemic horpa se seidaina yam nungai ta video khak thengna ki bai tar nupi ma khak ola kanda leiba adu kanam ta mating pang pi da tawodi ki bagi ni ko COVID haiba se kanam ta naning ba nate ba adubu except Magi or family or that's my swooning ba, bunning ba pog it. I do matam to the ambulance key, who could don't job, and no everyone can't give in. I walk alone. I do let him say, the Bushay, what takes you do. I walk alone the Sumaito can the local pinaba me later, Basidi. No, I tell you, Elisa, my team is somewhere, Eggy Mamakta, at the Eggy Pamakta, Eggy Sino, the Topatagadi, Sumaito, they could do what Daki have a diggity. Later, but I have no Makalamane. I do with that to the pandemic number of can be shown of a son of a can keep a timings day. A long hip and I know. I'm telling I piece of time. Hold day. I know. I get on the labor ambulance or homes in a I could have we are in college. I walk alone. I do it tag they give
ꯗ꯭ꯔꯥꯏꯚꯔ ꯂꯩꯕꯁꯤꯡꯁꯦ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯑꯍꯤꯡꯁꯤꯗ ꯄꯨꯡ ꯕꯥꯔꯣ ꯈꯤꯇꯪ ꯁꯝ ꯑꯗꯥꯏ ꯑꯣꯏꯒꯅꯤ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯔ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯦꯡꯅꯔꯦꯅ ꯍꯥꯏ ꯑꯗꯨ ꯃꯊꯪꯗ ꯑꯩꯅ ꯅꯔꯁ ꯁ꯭ꯇꯥꯐ ꯑꯩꯈꯣꯏ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯄꯦꯔꯥꯃꯦꯗꯤꯀꯦꯜꯒꯤ ꯁꯥꯇ꯭ꯔ ꯂꯩꯕ ꯅꯔꯁꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯄꯦꯟꯗꯥꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯍꯨꯝ ꯃꯔꯤꯁꯤ ꯇꯧꯔꯒ ꯊꯥꯎꯗ ꯑꯩ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯅꯣꯏ ꯐ꯭ꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯇꯣꯂꯣꯞ ꯅꯪ ꯇꯣꯂꯣꯞ ꯂꯧꯗꯕꯤꯗ ꯁꯤꯅꯦ ꯑꯩꯅ ꯑꯦ ꯁꯥꯔ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯒꯦ ꯁꯤꯅꯦꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯍꯨꯝꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯍꯨꯝꯁꯦ ꯄ꯭ꯔꯦꯝꯖꯤꯠ ꯀꯧꯕ ꯑꯃꯅꯦ ꯑꯩꯈꯣꯏ ꯔꯣꯖꯦꯟꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯅꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯛꯄꯅꯦ ꯑꯩꯈꯣꯏ ꯆꯠꯀꯦꯅ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪꯗ ꯅꯔꯁꯁꯤꯡꯁꯦ ꯑꯩꯉꯣꯟ ꯑꯦꯐꯥꯏꯠ ꯇꯧꯔꯦ ꯃꯣꯏ ꯆꯥꯟꯗꯦꯜꯗꯒꯤ ꯑꯅꯥꯟ ꯀꯥꯡꯕꯨꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯣꯏ ꯀꯤꯗꯦ ꯌꯥꯝ ꯀꯤꯅꯔꯕ ꯇꯥꯏꯃꯤꯡꯗꯨꯗ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯄꯟꯒꯦ ꯑꯩꯈꯣꯏ ꯀꯦꯇꯤ ꯇꯦꯔꯦꯁꯥ ꯑꯅꯥꯟ ꯍꯥꯏꯕ ꯑꯃꯅꯦ ꯍꯅꯤꯕꯤ ꯍꯥꯏꯕ ꯑꯃꯅꯦ ꯏꯗꯦꯟ ꯍꯥꯏꯕ ꯑꯃꯅꯦ ꯃꯣꯏ ꯃꯔꯤꯁꯤ ꯃꯣꯏꯅ ꯑꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯅꯦ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯥꯔꯥꯃꯦꯗꯤꯀꯦꯜꯒꯤ ꯑꯉꯥꯡ ꯑꯍꯨꯝ ꯃꯔꯤ ꯌꯥꯎꯁꯜꯂꯒ ꯑꯩꯈꯣꯏꯁꯤ ꯇꯤꯝꯁꯦ ꯑꯩꯈꯣꯏ 13 ꯁꯦꯝꯃꯦ ꯁꯦꯝꯃꯀꯥꯟꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯡꯉꯥꯟꯕꯒ ꯇꯧꯁꯦꯅ ꯑꯩꯈꯣꯏꯁꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯍꯥꯟꯅ ꯊꯥꯒꯠꯄꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯀꯩꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯦꯁ ꯀꯨꯃꯥꯔ ꯍ꯭ꯌꯨꯃꯦꯟ ꯑꯅ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤꯁꯤꯗ ꯑꯩ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯀꯣꯜ ꯇꯧꯔꯦ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇꯒꯤ ꯇꯧꯔꯦ ꯃꯣꯏꯁꯤ ꯀ꯭ꯂꯕꯀꯤ ꯃꯤꯅꯦ ꯍꯥꯏ ꯁꯥꯔ ꯁꯨꯃꯥꯏꯅ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯇꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯤꯅꯦꯕ ꯑꯦ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒꯣꯔꯃꯦꯟꯗ ꯍꯥꯟꯅ ꯍꯥꯏꯔꯨꯔꯕ ꯒꯣꯔꯃꯦꯟꯗ ꯍꯥꯏꯕꯅꯤ ꯒꯣꯔꯃꯦꯟꯁꯤꯗꯤ ꯃꯌꯥꯝꯒꯤ ꯂꯥꯛꯐꯝ ꯑꯣꯏꯕꯅꯤꯅ ꯃꯣꯏ ꯒꯣꯔꯃꯦꯟꯗ ꯆꯩꯌꯦ ꯑꯗꯨ ꯑꯩ ꯒꯣꯔꯃꯦꯟꯗ ꯆꯩꯒꯅꯨ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯗꯨꯒꯤ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯕꯗꯤ ꯉꯝꯕ ꯅꯠꯇꯦꯕ ꯑꯦꯝꯕꯨꯂꯦꯟꯁ 4-5 ꯂꯩꯕꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯁꯤꯟ ꯊꯨꯡꯅꯕꯗꯤ ꯃꯣꯏ ꯀꯣꯏ ꯉꯝꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯩꯒꯅꯨ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏꯅ ꯄꯥꯝꯃꯤꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯦꯝꯕꯨꯂꯦꯟꯁ ꯄ꯭ꯔꯥꯏꯚꯦꯠꯇ ꯍꯥꯏꯔ ꯂꯨꯄꯥ 13,000 ꯀꯨꯟꯕꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯁꯨ ꯂꯥꯛꯄꯤꯌꯨ ꯌꯥꯗꯦ ꯁꯤꯅꯦꯕ ꯌꯥꯒꯗꯤ ꯑꯝꯇꯪꯗꯤ ꯀꯣꯚꯤꯗꯀꯤꯁꯤ ꯑꯝꯇꯪ ꯀꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯝꯇꯪ ꯄꯨꯈꯠꯄꯤꯌꯨ ꯁꯤꯅꯦꯕ ꯑꯣꯀꯦ ꯗꯦꯟ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯊꯥꯔꯛꯑꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯅ ꯈꯟꯅꯔꯤ ꯇꯥꯏꯃꯤꯡꯁꯤꯗ ꯁꯥꯏꯅꯥ ꯊꯥꯕ ꯑꯦꯝꯕꯨꯂꯦꯟꯁ ꯖꯔ ꯊꯧꯖꯤꯜꯂꯛꯄꯁꯤꯗ ꯃꯣꯏꯗꯤ ꯄꯨꯔꯥ ꯉꯛꯈꯤꯕꯅꯤ ꯍꯥꯏꯁꯤꯅꯤ ꯄꯩꯁꯥ ꯄꯤꯒꯦꯐꯥꯎ ꯂꯥꯛꯑꯣ ꯌꯥꯗ꯭ꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯎ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯃꯦꯅꯦꯖ ꯇꯧ ꯊꯥꯔꯛꯏꯅꯣ ꯁꯤ ꯃꯣꯏ ꯈꯜꯂꯦꯕ ꯑꯗꯨ ꯋꯤꯠ ꯗꯣꯛꯇꯔꯁꯨ ꯑꯃꯨꯛ ꯌꯥꯎꯍꯜꯂꯦ ꯑꯍꯥꯟꯕꯒꯤꯗꯨꯗꯤꯀꯣ ꯌꯥꯎꯕꯗꯒꯤꯗꯤ ꯑꯩꯅꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯔꯟꯖꯤꯠꯅꯦ ꯗꯣꯛꯇꯔ ꯗꯦꯕꯔꯥꯖ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯝꯕꯥꯏꯟ ꯇꯧ ꯃꯣꯏꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯁꯥꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕ ꯃꯌꯥꯝ ꯇꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯝꯇꯪꯗꯤ ꯀꯜꯍꯧꯁꯤ ꯑꯩꯈꯣꯏꯅ ꯉꯝꯕꯗꯣ ꯌꯦꯡꯉꯁꯤꯅ ꯍꯥꯏ ꯀꯥꯟꯗ ꯌꯥꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯃꯊꯪ ꯁꯤꯟꯅꯔꯀꯥꯟꯗ ꯇꯉꯥꯏ ꯐꯗꯕ ꯃꯐꯝꯁꯤꯡꯗ ꯆꯠꯂꯀꯥꯟꯗ ꯌꯦꯡꯉꯁꯤꯅ ꯍꯥꯏ ꯀꯥꯟꯗ ꯐꯔꯦ ꯑꯗꯨꯗꯤꯅ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯁꯤ ꯍꯥꯏ ꯊꯥꯔꯀꯥꯟꯗ ꯃꯣꯏꯁꯦ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯄꯅꯦꯕ ꯅꯣꯡꯉꯥꯟꯕꯒ ꯃꯣꯏꯁꯦ ꯄꯨꯈꯠꯄꯔꯦ ꯑꯩꯁꯨ ꯃꯣꯏ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏ ꯑꯗ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯂꯧꯔꯣꯏ ꯃꯔꯝꯗꯤ ꯂꯩꯇꯕ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄꯅꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯀꯥꯟꯗ ꯑꯝꯇꯗꯤ ꯊꯦꯡꯅꯖꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯅꯥꯀꯜ ꯂꯥꯛꯑꯒ ꯃꯣꯏꯅ 2000ꯂ ꯀꯌꯥꯅꯣ ꯀꯥꯎꯈ꯭ꯔꯦ ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯆꯅꯝ ꯁꯟꯗ꯭ꯔꯣꯛꯀꯤ ꯀ꯭ꯂꯕꯁꯤꯅ ꯑꯩꯈꯣꯏꯗ ꯗꯣꯅꯦꯠ ꯇꯧꯕꯤꯕ ꯍꯧꯔꯛꯑꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯏꯟꯀꯔꯦꯖ ꯌꯥꯝ ꯍꯔꯥꯎꯕꯗ ꯍꯦꯟ ꯆꯦꯛꯀ ꯇꯧꯅ ꯑꯩꯈꯣꯏ ꯂꯦꯡꯒꯣꯟꯅꯔ ꯇꯧꯔꯦ ꯊꯥꯖꯗꯕ ꯀꯩꯅꯣꯝꯁꯤꯗ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯗ ꯇꯧꯔꯒꯕꯨ ꯍꯦꯛꯇ ꯐꯦꯁꯕꯨꯛꯇ ꯄꯪꯍꯥ ꯍꯥꯞꯄꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨ ꯂꯩꯔꯝꯕꯗꯨꯗ ꯖꯔ ꯔꯥꯎꯟ ꯊꯧꯖꯤꯜꯂꯛꯄꯗ ꯑꯗꯩ ꯁꯨꯝ ꯕꯥꯁ ꯑꯣꯏꯔꯛꯄꯅꯦꯕ ꯃꯊꯪ ꯑꯣꯏꯔꯛꯄꯅꯦꯕ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯌꯧꯁꯜꯂꯛꯄꯗꯨꯗ ꯌꯥꯝ ꯑꯉꯛꯄ ꯑꯃ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯁꯤꯝꯁꯅ ꯂꯧꯈꯠꯂꯛꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒꯤ ꯗꯦꯗꯤꯀꯦꯁꯟ ꯃꯈꯣꯏꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏ ꯁꯤꯝꯁꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯁꯤꯜꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡꯁꯤ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯅ ꯄꯥꯡꯕꯤꯈꯤꯕ ꯃꯇꯦꯡꯁꯤꯡ ꯀꯗꯥꯏ ꯐꯥꯎꯕ ꯀꯃꯥꯏꯅ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯃꯁꯤꯡꯗꯣ ꯌꯥꯝꯕꯅꯤꯅꯀꯣ ꯁꯤꯗ ꯌꯦꯡꯒꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯁꯦ ꯐ꯭ꯔꯤ ꯑꯦꯝꯕꯨꯂꯦꯟꯁ ꯇꯧꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯒꯥꯔꯤ 3ꯈꯛ ꯇꯧꯖꯔꯝꯕꯅꯦ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯤꯔꯣꯟꯕ ꯌꯥꯎꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯔꯣꯟꯕ ꯌꯥꯎꯁꯜꯂꯛꯄ ꯑꯩꯁꯨ ꯕꯔꯗꯟꯗꯤ ꯄꯨꯔꯥ ꯑꯃ ꯑꯣꯏꯔꯛꯄ ꯑꯗꯣ ꯑꯇꯩ ꯒꯥꯔꯤꯁꯦ ꯀꯣꯚꯤꯗ ꯄꯨꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯤꯔꯣꯟꯕꯁꯤ ꯑꯃꯨꯛ ꯄꯨꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯣꯉꯥꯟꯅ ꯏꯁꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯃꯤꯔꯣꯟꯕꯒꯤ ꯑꯃꯨꯛ ꯊꯝꯖꯦꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯚꯦꯟ ꯑꯃꯃꯨꯛ ꯑꯩꯈꯣꯏ ꯑꯉꯥꯡꯈꯩ ꯊꯤꯜꯂꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯅꯦ ꯑꯃꯨꯛ ꯁꯦꯝꯗꯣꯛꯀꯥꯟꯗ ꯃꯤꯔꯣꯟꯕ ꯈꯛꯇꯪꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯊꯕꯛ ꯑꯩꯈꯣꯏꯁꯤ ꯒꯥꯔꯤ 4 ꯁꯨꯔꯛꯄꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯡꯖꯩꯁꯦ ꯐ꯭ꯔꯤ ꯑꯦꯝꯕꯨꯂꯦꯟꯁ ꯁꯥꯔꯚꯤꯁꯇ ꯇꯣꯇꯦꯜ ꯃꯇꯦꯡ ꯄꯥꯡꯕꯁꯦ 13,531ꯁꯦ ꯁꯤ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏ ꯄꯥꯡꯈ꯭ꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯃꯔꯛ ꯃꯔꯛꯇꯁꯨ ꯄꯥꯡꯕꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯣꯏꯅ ꯈꯪꯍꯧꯕꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯀꯣꯚꯤꯗ ꯇꯦꯁꯠꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯁꯦ ꯁꯤꯁꯨ ꯌꯨꯝꯗ ꯆꯠꯂꯒ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗꯁꯦ ꯂꯧꯈꯠꯄ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯣꯏꯁꯤ ꯇꯦꯁ ꯇꯧꯕꯤꯕ ꯑꯗꯨ ꯏꯃꯨꯡꯗꯨꯅ ꯆꯤꯡꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯇꯧꯋꯦꯕ ꯑꯗꯨꯅ 1,322ꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯉꯝꯃꯛꯇꯕ ꯑꯗꯒꯤ ꯆꯠꯄ ꯀꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥꯕꯁꯤ ꯂꯧꯁꯤꯜꯂꯛꯇꯕ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯅꯦ
ꯑꯗꯒꯤ ꯗꯣꯛꯇꯔ ꯔꯟꯖꯤꯠꯅꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔ ꯗꯦꯕꯔꯥꯖ ꯑꯃꯅ ꯀꯣꯡꯕꯗꯩ ꯑꯃꯅ ꯀꯩꯅꯧꯗꯒꯤꯅꯤ ꯑꯩꯈꯣꯏ ꯍꯨꯝꯁꯦ ꯇꯦꯂꯤꯐꯣꯟ ꯀꯟꯐ꯭ꯔꯦꯟꯁꯇ ꯑꯩ ꯐꯣꯟ ꯇꯧꯋꯦ ꯀꯩꯅꯣ ꯇꯥꯃꯣ ꯊꯦꯡꯀꯥꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣꯅ ꯍꯥꯏ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯅꯥꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯣꯏ ꯁꯤ ꯇꯥꯔꯦ ꯁꯤꯅꯤ ꯑꯩꯁꯦ ꯍꯥꯏꯗꯤ ꯇꯧꯐꯝ ꯈꯣꯠꯐꯝ ꯈꯪꯗꯦ ꯀꯞꯄ ꯂꯥꯎꯕ ꯃꯌꯥꯝ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯇꯨꯝ ꯌꯥꯗ꯭ꯔꯦ ꯁꯤꯅꯦꯕ ꯑꯁ ꯇꯥꯃꯣ ꯑꯩꯅ ꯄꯥꯡꯉꯤꯕ ꯃꯇꯦꯡ ꯃꯌꯥꯝꯁꯤ ꯇꯥꯃꯣꯅ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯑꯦ ꯁꯤꯅꯤ ꯃꯣꯏ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯇꯥꯃꯣꯒꯤ ꯃꯇꯦꯡꯗꯤ ꯑꯩꯈꯣꯏ ꯇꯧꯈꯤꯅꯦ ꯁꯤꯅꯦꯕ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯏꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯇꯦꯂꯤꯐꯣꯟꯁꯦꯒ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯀꯣꯜ ꯇꯧꯖꯔꯁꯅꯨ ꯁꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯠꯁꯑꯞꯀꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏ ꯊꯥꯔꯀꯥꯟꯗ ꯃꯣꯏꯕꯨ ꯀꯟꯕꯤꯕ ꯌꯥꯕ ꯐꯥꯔꯃꯥꯁꯤ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯏꯅ ꯆꯠꯄ ꯀꯤꯔꯒꯁꯨ ꯃꯣꯏꯒꯤ ꯁꯤꯝꯇꯝꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯈꯣꯠꯀꯦꯁꯦ ꯑꯩꯈꯣꯏ ꯍꯪꯇꯣꯛꯑꯁꯤ ꯑꯗꯨꯒ ꯇꯦꯁ ꯇꯧꯗꯕ ꯌꯥꯗ꯭ꯔꯒꯅ ꯑꯩꯈꯣꯏ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯊꯥꯕ ꯌꯥꯝꯅ ꯀꯥꯏꯗ ꯊꯥꯁꯤꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇꯦꯂꯤꯐꯣꯟꯁꯦ ꯇꯧꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯄꯥꯝꯃꯤꯅꯤ ꯁꯤꯅꯦꯕ ꯑꯩ ꯅꯣꯏ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯊꯟꯅꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯁꯤꯅꯦꯕ ꯑꯗꯨ ꯌꯥꯝ ꯐꯕꯗꯣ ꯀꯔꯤꯕꯨ ꯇꯥꯃꯣ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯁꯦ ꯄꯨꯡ ꯑꯃ ꯑꯅꯤꯒꯁꯦ ꯑꯗꯨꯝ 24 ꯑꯋꯥꯔꯅ ꯑꯩꯁꯦ ꯁꯨꯡꯇꯣꯝ ꯇꯣꯝꯗꯦ ꯅꯨꯃꯤꯠ 12 20ꯃꯨꯛꯁꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯣꯛꯑ ꯂꯩꯔꯕꯅꯦꯕ ꯀꯩ ꯍꯥꯏꯈꯤꯗꯒꯦꯅ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤ ꯌꯥꯝꯁꯨ ꯀꯤꯗ꯭ꯔꯥ ꯑꯁ ꯈꯕꯔ ꯍꯥꯞꯆꯜꯂꯝꯃꯒ ꯑꯗꯩ ꯄꯥꯎ ꯍꯥꯞꯆꯜꯂꯒ ꯃꯣꯏ ꯃꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯇꯧꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯍꯟꯅꯤꯡꯗꯕꯅ ꯑꯩꯁꯦ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯀꯣꯜꯁꯦ ꯑꯣꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯣꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇꯣꯇꯦꯜ ꯃꯣꯏꯅꯁꯨ ꯌꯥꯕꯤꯔꯛꯄꯗꯒꯤ ꯇꯣꯇꯦꯜ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯌꯦꯡꯉꯤꯁꯦ ꯇꯦꯂꯤꯐꯣꯟ ꯈꯛꯇꯪꯗ ꯋꯥꯠꯆꯗ 14,671 ꯄꯦꯁꯦꯟꯁꯦ ꯑꯩꯈꯣꯏꯁꯤ ꯌꯦꯡꯕꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯐꯖꯅ ꯑꯗꯨ ꯐꯔꯛꯄꯗꯒꯤꯗꯤ ꯃꯣꯏꯁꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯑꯁ ꯇꯥꯃꯣ ꯑꯩꯈꯣꯏ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯅꯝ ꯈꯪꯉꯝꯗꯕꯗꯣ ꯈꯪꯉꯦ ꯈꯣꯠꯂꯦ ꯆꯥꯕ ꯌꯥꯔꯦ ꯈꯣꯠꯂꯦ ꯑꯗꯒꯤ ꯑꯩ ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯦ ꯑꯗꯒꯤ ꯑꯃꯨꯛꯁꯦ ꯑꯩꯈꯣꯏꯁꯤ ꯆꯠꯄ ꯉꯝꯗꯕ ꯌꯥꯎꯁꯜꯂꯛꯑꯦ ꯇꯦꯂꯤꯐꯣꯟꯁꯤꯗ ꯑꯃꯨꯛꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯅꯤ ꯑꯃꯨꯛ ꯈꯜꯂꯤꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏꯗꯤ ꯃꯣꯏꯁꯤ ꯗ꯭ꯌꯨꯇꯤ ꯂꯣꯏ ꯆꯠꯄ ꯑꯩꯁꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯕꯗꯤ ꯆꯠꯇ꯭ꯔꯦꯕ ꯁꯦꯡꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯀꯦꯝꯒꯨꯝꯕ ꯈꯣꯠꯂꯀꯥꯟꯗ ꯑꯩ ꯆꯠꯄꯩ ꯋꯥꯅꯦꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯤ ꯇꯁꯦꯡꯕꯗꯤ ꯂꯥꯏꯌꯦꯡꯗ꯭ꯔꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏꯅ ꯆꯠꯄ ꯉꯝꯗꯕ ꯃꯐꯝꯁꯤꯗ ꯑꯩ ꯆꯠꯂꯒꯦꯅ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯕꯒꯤꯁꯦ ꯑꯃꯨꯛ ꯁꯤꯜꯂꯛꯄꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯁꯦꯡꯃꯥꯏꯒꯤ ꯑꯉꯥꯡ ꯑꯃꯈꯛ ꯌꯦꯡꯉꯦ ꯑꯩꯈꯣꯏ ꯃꯥꯁꯤ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕ ꯑꯗꯨ ꯃꯥꯁꯤ ꯀꯣꯚꯤꯗꯅꯦꯅ ꯀꯤꯅꯕꯗꯤ ꯃꯌꯥꯝꯁꯤ ꯆꯪꯗꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯅꯤꯒ ꯑꯩꯒ ꯆꯠꯂꯦ ꯑꯩꯈꯣꯏ ꯑꯗꯩ ꯅꯔꯁ 3-4 ꯑꯃꯒ ꯑꯩꯈꯣꯏ ꯆꯠꯂꯀꯥꯟꯗ ꯃꯥꯁꯤ ꯀꯣꯚꯤꯗꯁꯤ ꯇꯦꯁ ꯇꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯕꯅꯦꯕ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯐꯔꯔꯣꯏꯗꯧꯕ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤ ꯑꯍꯥꯟꯕꯁꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯗ ꯀꯩꯗ ꯃꯣꯏ ꯃꯌꯥꯝ ꯁꯣꯛꯂꯛꯄꯅꯦ ꯑꯗꯩꯗꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯀꯣꯜ ꯇꯧꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯤ ꯆꯠꯄ ꯉꯝꯃꯛꯇꯕꯅꯤ ꯑꯗꯨꯏꯁꯦ ꯑꯗꯩꯗꯤ ꯑꯩꯁꯤ ꯄꯨꯡ ꯑꯩꯈꯣꯏ 3-4 ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯆꯠꯄꯤꯅꯤ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯃꯊꯪ ꯔꯣꯇꯦꯁꯟ ꯇꯧꯔ ꯁꯨꯝ ꯆꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯤ ꯄꯨꯡ 2-3 ꯇꯥꯕ ꯌꯥꯎꯋꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯗꯨ ꯅꯣꯡꯉꯥꯜꯂ ꯄꯨꯡ 2 ꯈꯛ ꯇꯨꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗꯒꯤ ꯍꯤꯗꯥꯛꯁꯦ ꯗꯣꯛꯇꯔꯅꯗꯤ ꯏꯔꯛꯑꯕ ꯀꯥꯞꯄꯤꯅꯕꯁꯨ ꯅꯔꯁ ꯐꯥꯎꯗ ꯀꯥꯞꯄ ꯀꯤꯕ ꯆꯪꯕ ꯃꯐꯝ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯛꯏꯅꯦꯕ ꯑꯗꯨꯝꯕ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯅꯔꯁꯁꯤꯡ ꯑꯗꯒꯤ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯑꯦꯋꯥꯔꯗ ꯄꯤꯕ ꯌꯥꯕꯅꯦꯕ ꯒꯣꯔꯃꯦꯟꯅ ꯈꯪꯕꯤꯗꯕꯤ ꯋꯥꯅꯦꯕ ꯉꯁꯥꯏ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯆꯪꯕ ꯀꯤꯅꯔꯕ ꯃꯐꯝꯁꯤꯡꯗꯨꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯇꯥꯛꯄꯤꯕꯅꯦ ꯃꯈꯥ ꯇꯥꯕꯗꯪ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯉꯁꯥꯏꯒꯤ ꯁꯤꯝꯁꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯁꯤꯝꯁꯤꯅ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯤꯡꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯁꯤꯝꯁꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯀꯜꯍꯧꯕ ꯑꯗꯨꯒ ꯁꯤꯝꯁꯀꯤ ꯃꯇꯦꯡꯁꯤ ꯃꯇꯝ ꯆꯥꯅ ꯌꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯕꯤꯔꯝꯒꯅꯤ ꯃꯁꯤ ꯀꯔꯝꯕꯗꯤ 1000 ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯀꯜꯂꯦ ꯑꯍꯤꯡꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕ ꯑꯃꯗꯤ ꯌꯥꯎꯋꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯅꯝꯕꯔ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦ CM ꯑꯣꯐꯤꯁ CM ꯑꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯍꯦꯁ ꯊꯧꯅꯥꯎꯖꯝ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯑꯃ ꯀꯟꯗ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯦꯝꯕꯨꯂꯦꯟꯁ ꯑꯩꯈꯣꯏꯁꯨ ꯑꯣꯛꯁꯤꯖꯦꯟꯁꯤ ꯂꯩꯇꯦꯕ ꯑꯦꯝꯕꯨꯂꯦꯟꯁꯇ ꯌꯥꯎꯕ ꯑꯣꯛꯁꯤꯖꯦꯟ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯕ ꯂꯩ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯩꯅꯣ ꯑꯍꯤꯡ ꯑꯩꯈꯣꯏꯅ ꯃꯥꯅ ꯄꯨꯡ 10ꯗꯒꯤ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯔꯤꯝꯁꯇ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯐꯛꯇꯠꯂꯒ ꯃꯤꯗꯣ ꯀꯟꯕꯅꯦꯕ ꯑꯗꯨꯒꯤ ꯑꯍꯤꯡꯁꯤꯗ ꯄꯨꯡ 2 ꯑꯗꯥꯏꯗ CMꯗꯒꯤ ꯑꯩꯈꯣꯏꯒꯤ CMꯒꯤ ꯀꯩꯅꯣꯗꯒꯤ ꯅꯝꯕꯔ CM ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯄꯥꯏꯕꯗꯨꯗ ꯑꯁ ꯌꯥꯔꯒꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯦꯗꯚꯥꯟꯁ ꯅꯠꯇ꯭ꯔꯒꯅ ꯔꯥꯖ ꯃꯤꯁꯇ꯭ꯔꯤꯗ ꯑꯝꯇ ꯈꯨꯗꯛꯇ ꯏꯃꯔꯖꯦꯟꯁꯤꯗꯤ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯕ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯈꯤꯗꯦ ꯀꯟꯕ ꯉꯝꯈꯤꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯤ ꯇꯧꯍꯣꯏꯗꯕ ꯄꯣꯠꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯤꯗꯣ ꯍꯥꯟꯅ ꯀꯜꯍꯧꯒꯦꯅ ꯑꯩꯈꯣꯏꯅ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯐꯨꯛꯇꯠꯂꯀꯥꯟꯗ ꯑꯦꯝꯕꯨꯂꯦꯟꯁꯇꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯦ ꯐꯨꯛꯇꯠꯂꯒ ꯑꯩꯈꯣꯏ ꯊꯝꯕꯅꯦꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯤꯗꯨꯝꯗꯤ ꯑꯩꯈꯣꯏ ꯀꯜꯍꯧꯔꯦꯕ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯦꯟꯅ ꯂꯨꯔꯛꯄꯗꯣ ꯚꯦꯂ꯭ꯌꯨꯁꯦ ꯂꯩꯔꯛꯄꯅꯤꯅ ꯀꯟꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯄꯗ ꯑꯦꯝꯕꯨꯂꯦꯟꯁꯇ ꯌꯥꯎ ꯂꯩꯕꯗꯣ ꯀꯥꯟꯅꯗꯦ ꯗꯔꯀꯥꯔ ꯑꯣꯏꯗꯦꯅ ꯃꯍꯦꯁꯅ ꯍꯦꯛꯇ ꯃꯍꯦꯁꯅ ꯁꯨꯝ ꯇꯧꯔꯛꯄꯁꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯁꯦ ꯀꯗꯥꯏꯗ ꯑꯣꯛꯁꯤꯖꯦꯟ ꯂꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯔꯦ ꯂꯩꯐꯝꯁꯨ ꯈꯪꯗꯕ ꯑꯗꯩ ꯑꯃ ꯆꯠꯁꯨ ꯂꯩꯇꯦꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯋꯥꯔꯗ ꯑꯃꯈꯛ ꯊꯥꯒꯠꯄꯅꯦ ꯁꯨꯃꯥꯏꯅ ꯑꯣꯛꯁꯤꯖꯦꯟꯁꯤ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯒꯗꯤ ꯑꯩ ꯍꯦꯟꯅ ꯃꯅꯤꯄꯨꯔꯗ ꯁꯥꯔꯚꯤꯁ ꯇꯧꯕ ꯐꯖꯅ ꯀꯟꯕ ꯉꯝꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯒꯠꯄꯗꯒꯤ ꯑꯩꯈꯣꯏ ꯃꯍꯦꯁ ꯊꯧꯅꯥꯎꯖꯝ ꯑꯩꯈꯣꯏ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕꯁꯦ ꯑꯦꯛꯇꯔꯁꯦ ꯍꯧꯖꯤꯛꯇꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅꯤ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ ꯇꯥꯃꯣꯒꯤ ꯃꯇꯦꯡ ꯑꯩ ꯄꯥꯡꯒꯦ ꯁꯤꯅꯦ ꯑꯩ ꯍꯔꯥꯎꯔꯦ ꯑꯗꯨꯒꯤꯗꯤ ꯃꯥꯅ ꯃꯥꯏ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯄꯥꯡꯕ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯃꯥꯏꯗ ꯆꯠꯂꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯞ 2 ꯇꯥꯏꯞ 1 ꯇꯥꯏꯞ ꯑꯩꯈꯣꯏ ꯑꯅꯤꯁꯦ 20 ꯑꯣꯛꯁꯤꯖꯦꯟ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯦꯝꯕꯨꯂꯦꯟꯁꯁꯦ ꯑꯅꯤ ꯑꯃ ꯂꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁ 6-7ꯁꯦ ꯁꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯌꯥꯎꯔꯛꯏꯕꯅꯤ ꯋꯤꯡꯒꯔꯕꯨ ꯌꯥꯎꯔꯛꯏꯕꯅꯤ ꯀꯩꯅꯣ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯌꯦꯗꯅ ꯑꯗꯒꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯑꯃ ꯑꯅꯤꯃꯨꯛ ꯅꯥꯁꯜꯂꯛꯑꯦ ꯅꯥꯁꯜꯂꯛꯄꯅ ꯑꯩꯈꯣꯏꯅ ꯅꯥꯔꯒ ꯆꯠꯄꯗꯤ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯨꯛ ꯊꯥꯔꯤꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯐꯍꯜꯂꯀꯥꯟꯗ ꯑꯃꯨꯛ ꯊꯥꯔꯤꯅꯦꯕ ꯅꯥꯗ ꯌꯥꯄꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤ ꯎꯄꯤ ꯀꯥꯏꯅ ꯌꯥꯕ ꯅꯠꯇꯦꯕ ꯀꯗꯥꯏ ꯀꯣꯕꯤ ꯈꯨꯀꯟꯗ ꯑꯗꯨꯐꯥꯎꯇ ꯀꯤꯕ ꯊꯥꯡꯕ ꯅꯥꯏꯗꯅ ꯄꯩꯁꯥ ꯑꯝꯇꯁꯨ ꯐꯪꯗꯅ ꯃꯇꯦꯡ ꯄꯥꯡꯉꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯃꯤ 13,000 ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤ ꯃꯤ 1,000 ꯍꯦꯟꯅ ꯀꯜꯂꯛꯄ ꯀꯥꯏꯁꯤ ꯊꯥꯊꯥ ꯅꯠꯇꯦꯕ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯤꯅ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯤꯃꯥꯟꯁꯤ ꯌꯥꯝ ꯋꯥꯡꯈꯠꯂꯛꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏꯁꯤꯗꯤ ꯂꯩꯔꯛꯇꯕ ꯃꯇꯝ ꯑꯣꯏꯕꯅꯤ나 ꯌꯥꯝ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯊꯦꯡꯅꯕꯤꯅ ꯇꯥꯛꯄꯤꯔꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯥꯃꯣꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯒꯗꯕ ꯃꯌꯥꯝꯗꯤ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩ ꯕ꯭ꯔꯦꯛ ꯃꯆꯥ ꯈꯛꯇꯪ ꯍꯥꯟꯅ ꯂꯧꯖꯒꯦ ꯃꯌꯥꯝꯗꯒꯤ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇꯒꯤ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Enjoy our freshly baked products. All our products contain honey. Kohi, taste the heart of Manipur. ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝꯗ ꯉꯁꯤ ꯈꯪꯍꯟꯖꯅꯤꯡꯕ ꯑꯃꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯈꯣꯍꯤ ꯏꯟꯗꯁꯇ꯭ꯔꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯕꯅꯤ ꯈꯣꯍꯤ ꯏꯟꯗꯁꯇ꯭ꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯀꯔꯤ ꯑꯃꯗꯤ ꯖꯨꯁꯁꯤꯡ ꯐꯪꯍꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯜꯇꯔꯅꯦꯇꯤꯕ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯕꯦꯀꯔꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯔꯤꯐꯥꯏꯟ ꯁꯨꯒꯔꯁꯤ ꯆꯥꯡ ꯍꯟꯊꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯂꯤ ꯐꯪꯕ ꯍꯅꯤꯁꯤꯅ ꯑꯩꯈꯣꯏ ꯃꯍꯨꯠ ꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯁꯤꯖꯤꯟꯅꯔꯒ ꯍꯦꯜꯗꯤ ꯑꯣꯜꯇꯔꯅꯦꯇꯤꯕ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯇꯥꯃꯣꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯥꯃꯣꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕ ꯆꯦꯂꯦꯟꯖꯦꯁ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯛꯄꯤꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯑꯣꯔ ꯏꯝꯐꯥꯜꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗ ꯄꯤꯔꯤꯕ ꯁꯔꯚꯤꯁꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯍꯤꯂꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯅꯨꯡ ꯍꯨꯠꯆꯟꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯎꯗ ꯌꯧꯁꯤꯟꯕꯗ ꯋꯥꯔꯕ ꯃꯐꯝꯁꯤꯡꯗ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯦꯡ ꯃꯌꯥꯝ ꯄꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯥꯎꯗ ꯀꯩꯗ ꯊꯦꯡꯅꯖꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕꯤꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝꯅ ꯍꯥꯏ ꯌꯨꯅꯤꯇꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯁꯨꯝ ꯂꯥꯎꯕ ꯆꯤꯡꯗꯗꯤ ꯂꯥꯎꯗꯕ ꯆꯤꯡꯗ ꯆꯠꯂ ꯃꯇꯦꯡ ꯄꯥꯡꯗꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯑꯦꯝꯁꯨꯅꯦꯀꯣ MSF KSA ꯑꯗꯩ ꯃꯣꯏ ꯈꯔ ꯑꯇꯩꯗꯤ ꯈꯔ ꯀꯥꯎꯈ꯭ꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯃꯣꯏꯁꯤ ꯄꯨꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯃꯦꯗꯤꯀꯦꯜꯅ ꯌꯧꯕ ꯉꯝꯗꯕ ꯃꯐꯝ ꯂꯩꯕꯁꯦ ꯆꯪꯁꯦꯅ ꯑꯁ ꯀꯤꯕꯖꯥꯠꯅꯤ ꯁꯨꯃꯥꯏꯅ ꯉꯝꯊꯖ ꯑꯗꯨꯒ 4x4 ꯍꯥꯏꯁꯦ ꯑꯗꯨꯗ ꯈꯪꯉꯛꯏꯅꯦ 4x4ꯒ ꯂꯩ ꯒꯥꯔꯤꯁꯦ 4x4 ꯅꯠꯇ꯭ꯔꯗꯤ ꯒꯥꯔꯤꯁꯦ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯑꯣꯏꯕ ꯑꯗꯨ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯁꯤꯕꯗꯒꯤ ꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯍꯟꯗꯛꯁꯨ ꯑꯃꯨꯛ CCSK ꯑꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯤꯇꯦꯟꯗ꯭ꯔꯅ ꯁꯤꯟꯀꯥꯟ ꯑꯩꯈꯣꯏꯁꯦ ꯆꯥꯟꯗꯦꯜ ꯈꯨꯜ ꯑꯁꯣꯝꯗ ꯆꯠꯂꯦ
시주 ꯑꯩꯈꯣꯏ ꯅꯔꯁ ꯌꯥꯎꯕ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒꯤ ꯀꯩꯅꯣ ꯆꯤꯡꯁꯤ ꯑꯉꯝꯕꯗꯒꯤ ꯆꯦꯟꯊꯔꯛꯑꯀꯥꯟꯗ ꯌꯩꯁꯟꯕꯅꯦꯕ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯗꯤ ꯍꯤꯡꯍꯧꯋꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯣ ꯑꯣꯖꯥ ꯖꯤꯇꯦꯟꯗꯔꯁꯨ ꯌꯥꯎꯏꯅꯦ ꯑꯗꯣ ꯃꯅꯤꯡꯒꯤ ꯍꯟꯊꯔꯒ ꯍꯦꯛꯇ ꯂꯣꯛꯇ ꯇꯥꯔꯝ ꯑꯗꯨꯝ ꯄꯨꯔꯥ ꯁꯤꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯆꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯇꯧꯋꯤꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯃꯤꯔꯣꯜꯂꯒꯁꯨ ꯈꯪꯗꯕ ꯑꯗꯩ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯄꯦꯔꯦꯠ ꯂꯥꯛꯇꯥꯔꯒꯁꯨ ꯄꯦꯔꯦꯠꯀꯤ ꯃꯇꯥꯡꯗ ꯈꯪꯗꯕ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕꯗ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯒꯤ ꯂꯣꯛ ꯈꯨꯔꯛꯑꯒꯗ ꯀꯩ ꯆꯥꯕꯅꯤꯗ ꯍꯦꯛꯇ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯦꯝꯁꯦ ꯃꯐꯝ ꯇꯧ ꯀꯦꯝ 3-4 ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯤꯡꯗ ꯃꯣꯏ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯕꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯉꯒ ꯑꯩꯅꯁꯨ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯏꯒꯤ ꯈꯨꯟꯗꯨꯒꯤ ꯑꯣꯏꯅ ꯈꯨꯟꯗꯨꯗ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯔꯤꯛꯇꯤ ꯇꯝꯍꯧꯔꯕ 10 ꯅꯠꯇ꯭ꯔꯒ 12 ꯄꯥꯁ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩ ꯄꯤꯒꯦ ꯑꯗꯨꯒ ꯅꯣꯏꯅ ꯇꯝꯍꯜꯂꯛꯀꯗꯧꯕ ꯃꯤꯁꯦ ꯑꯣꯔꯐꯥꯟ ꯑꯣꯏꯔꯒꯗꯤ ꯌꯥꯏ ꯕꯦꯁ ꯐꯩ ꯑꯗꯨ ꯑꯣꯏꯗ꯭ꯔꯒꯁꯨ ꯅꯣꯏꯒꯤ ꯈꯨꯟꯗꯕꯨ ꯃꯤ 5ꯁꯦ ꯇꯝꯅꯕ ꯄꯤꯔꯕ ꯑꯩ ꯐ꯭ꯔꯤꯗ ꯇꯝꯍꯟꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯍꯌꯦꯡ ꯍꯩꯔꯛꯑꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯕ ꯈꯣꯠꯄ ꯃꯥꯏꯅꯔ ꯇꯦꯁ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯣꯏ ꯇꯧꯕ ꯌꯥꯏꯕ ꯏꯆꯝ ꯆꯝꯅ ꯂꯣꯏ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤꯡꯁꯦ ꯐꯥꯔꯁ ꯑꯦꯗꯇ ꯂꯣꯏ ꯌꯥꯎꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯇꯝꯃꯛ ꯇꯥꯔꯗꯤ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯃꯣꯏꯅ ꯇꯝꯃꯛꯄ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯄꯩꯁꯥ ꯑꯃꯨꯛ ꯌꯥꯎꯗꯅ ꯑꯩ ꯇꯝꯍꯟꯕꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯈꯨꯟꯗꯨꯅ ꯌꯥꯝ ꯍꯔꯥꯎꯋꯦ ꯃꯦꯗꯤꯌꯥꯗꯒ ꯐꯥꯔꯁꯇ ꯇꯣꯝ ꯇꯤꯚꯤꯗꯒ ꯂꯣꯏ ꯌꯥꯎꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤ ꯑꯗꯨ ꯃꯣꯏ ꯈꯨꯟꯗꯨꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁ ꯑꯣꯖꯥ ꯍꯣꯏ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯩꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩꯈꯣꯏꯁꯨ ꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯏꯅꯦ ꯆꯤꯡꯗ ꯇꯝꯗꯅ ꯐꯨꯡꯒꯥꯎ ꯂꯥꯎꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯆꯤꯡꯗꯁꯨ ꯆꯠꯂꯀꯥꯟꯗ ꯃꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗꯣ ꯁꯤꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯑꯣꯏꯅ ꯎꯠꯄꯁꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩ ꯇꯉꯥꯏꯐꯗꯕ ꯑꯣꯏ ꯑꯋꯥ ꯑꯅꯥꯒꯗꯤ ꯑꯗꯨ ꯀꯣꯜꯂꯛꯏꯅꯤꯌꯣꯅ ꯑꯗꯒꯤ ꯃꯣꯏꯒꯤ ꯌꯦꯟ ꯆꯤꯡꯒꯤ ꯌꯦꯟꯗꯣ ꯀꯅꯥꯝꯇ ꯄꯤꯗꯦ ꯑꯩꯉꯣꯟꯗ ꯆꯤꯡꯒꯤ ꯌꯦꯟꯗꯣ ꯄꯤꯔꯛꯏꯃꯤꯌꯣ ꯅꯨꯡꯁꯤ ꯑꯩꯁꯨ ꯍꯧꯖꯤꯛ ꯊꯝꯃꯤ ꯆꯥꯕ ꯄꯥꯝꯃꯨꯗꯅ ꯑꯣꯖꯥꯒꯤꯅꯤꯀꯣꯅ ꯃꯣꯏꯒꯤ ꯄꯥꯔꯁ ꯀꯩꯅꯣꯗꯨꯅ ꯈꯨꯡꯒꯤ ꯅꯤꯡꯊꯧꯗꯨꯅ ꯄꯤꯔꯛꯏ ꯑꯣꯖꯥꯅ ꯇꯧꯕꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯌꯥꯝꯁꯦ ꯅꯅꯥꯎꯅ ꯅꯆꯥ ꯃꯌꯥꯝꯁꯦ ꯇꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯃꯦꯗꯤꯀꯦꯜꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯁꯣꯊꯔꯤꯕꯁꯦ ꯈꯤꯇꯪ ꯂꯣꯏꯁꯨ ꯐꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨ ꯇꯝꯍꯟꯕꯤꯔꯒꯗꯤ ꯐꯖꯅ ꯇꯝꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯣꯏꯁꯦ ꯁꯤꯗ ꯑꯩꯅ ꯃꯣꯏ 5 ꯄꯤꯔꯛꯑꯦ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ ꯃꯣꯏ 5 ꯇꯝꯕ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯨꯟꯁꯤꯗ ꯃꯣꯏꯒꯤ ꯈꯤꯇꯪ ꯁꯣꯊꯕꯁꯤꯡꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄ ꯂꯣꯏ ꯇꯧꯕ ꯃꯣꯏ ꯉꯝꯃꯅꯤ ꯇꯝꯕ 2 years ꯀꯣꯔꯁꯁꯦ ꯃꯄꯥꯟꯗꯒꯤ ꯗꯤꯄꯦꯟ ꯇꯧꯗꯕꯤꯗ ꯃꯁꯥꯒꯤ ꯈꯨꯟꯗꯨꯅ ꯑꯗꯨꯝ ꯇꯧꯖꯕ ꯌꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯁꯦꯝꯕꯤꯔꯤ ꯇꯥꯛꯄꯤꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯁꯦ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕ ꯑꯣꯔꯐꯅꯦꯁꯀꯤ ꯑꯣꯔꯐꯟꯁꯤꯡꯒꯤꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯇꯩꯗꯒꯤꯁꯨ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯀꯔꯤ ꯀꯔꯤ ꯁꯤꯝꯁꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯈꯤ ꯑꯩꯈꯣই ꯕꯕꯥꯁꯤ ꯑꯦꯗꯦꯠꯀꯤ ꯑꯣꯖꯥꯅꯦ ꯑꯍꯥꯟꯕꯗ ꯑꯣꯏꯕꯁꯤꯗ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃ ꯆꯥꯔꯒ ꯅꯣꯡꯃ ꯂꯦꯞꯄ ꯑꯗꯨꯝꯕꯒꯤ ꯐꯦꯃꯤꯂꯤꯅꯤ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯉꯥꯡ ꯑꯣꯏꯕ ꯁꯥꯟꯅꯔꯨꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯝꯗꯕ ꯁꯤꯁꯦ ꯑꯗꯒꯤ ꯑꯩꯁꯦ ꯋꯥꯗꯤ ꯋꯥꯔꯗ ꯃꯤ ꯃꯌꯥꯝꯗ ꯆꯥꯛ ꯆꯥꯕꯁꯦ ꯏꯀꯥꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯤ ꯃꯌꯥꯝꯗ ꯆꯥꯛ ꯆꯥꯊꯣꯛꯎꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯝꯗ ꯏꯃꯥꯟꯅꯕꯅ ꯊꯤꯅ ꯉꯥꯡꯈꯤꯕ ꯌꯥꯎꯋꯦꯕ ꯑꯩꯉꯣꯟꯗ ꯅꯪ ꯆꯥꯛ ꯑꯩꯈꯣꯏ ꯆꯥꯊꯣꯛ ꯆꯥꯛꯁꯨ ꯊꯣꯡꯗꯅ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯆꯥꯛ ꯆꯥꯕꯁꯦ ꯑꯩ ꯇꯣꯛꯈꯤꯕꯅꯦꯕ ꯑꯗꯒꯤ ꯋꯥꯅ ꯍꯜꯂꯛꯀꯥꯟꯗ ꯌꯨꯝꯗ ꯆꯦꯡ ꯂꯩꯇꯅ ꯀꯥꯏ ꯆꯥꯛ ꯊꯣꯡꯉꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯋꯥꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥ ꯅꯥꯔꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯍꯜꯂꯛꯇ꯭ꯔꯦ ꯆꯥꯛ ꯊꯣꯡꯉꯝꯗꯕ ꯁꯨꯝ ꯃꯁꯤꯡ ꯑꯗꯩ ꯑꯩꯅ ꯋꯥꯅ ꯍꯜꯂꯒ ꯏꯁꯤꯡꯁꯦ ꯊꯛꯆꯜꯂꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯗꯤꯁꯦ ꯈꯤꯇꯪ ꯆꯣꯠꯍꯟꯗꯗꯤ ꯌꯥꯗꯦ ꯈꯤꯇꯪ ꯆꯣꯠꯍꯜꯂꯒ ꯑꯩꯅ ꯄꯨꯛꯀꯤ ꯃꯔꯤꯁꯦ ꯀꯤꯁꯜꯂꯒ ꯑꯩ ꯇꯨꯝꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯨꯝꯃꯒ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯥꯡ ꯀꯥꯟꯅ ꯂꯥꯛꯈꯤꯕ ꯑꯗꯨꯝꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯅ ꯍꯣꯠꯅꯕ ꯐꯥꯎ ꯉꯝꯗ꯭ꯔꯕꯁꯤꯡ ꯑꯣꯔꯐꯥꯟꯁꯤꯡꯁꯤꯗꯤ ꯈꯨꯗꯛꯇ ꯁꯗꯟꯂꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛ ꯂꯥꯏꯔꯤꯛꯇꯤ ꯇꯝꯍꯧꯔꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯒ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯣꯏ ꯍꯤꯡꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩꯗꯤ ꯈꯜꯂꯛꯑꯦ ꯑꯩ ꯀꯃꯤꯇꯤꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯅꯤ ꯀꯃꯤꯇꯤꯁꯤ ꯄꯨꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯔꯐꯥꯟꯁꯤꯡꯁꯤ ꯇꯥꯃꯣ ꯑꯩꯗꯤ ꯌꯥꯝ ꯀꯩꯅꯣ ꯃꯣꯏꯁꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯉꯝꯕꯗꯨꯗꯤ ꯇꯧꯁꯤꯅ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄ ꯁꯥꯏꯅꯥꯁ ꯍꯧꯗꯣꯛꯄꯗ ꯐ꯭ꯔꯤꯗ ꯃꯤ 5 ꯈꯛ ꯈꯜꯂꯝꯃꯤ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯇꯧꯈꯤꯕꯅꯤ 2020ꯔ 1920 ꯑꯗꯨ ꯄꯥꯡꯊꯣꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯤ ꯁ꯭ꯄꯣꯔꯠꯁ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄꯗꯨꯗ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯀꯣ ꯀꯣꯔꯁꯁꯤꯡꯁꯤꯒꯤ ꯃꯤ 5 ꯈꯟꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯩꯈꯣꯏꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯦꯚ꯭ꯔꯤ ꯀꯣꯔꯁꯇꯨ ꯌꯦꯡꯉꯗ 30 ꯂꯥꯛꯄ ꯌꯥꯏ 40 ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯎꯏ ꯁꯤꯁꯦ ꯐ꯭ꯔꯤꯅꯦꯕ ꯆꯥꯕ ꯊꯛꯄ ꯂꯩꯕ ꯂꯣꯏ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯦ ꯑꯗꯨ ꯃꯣꯏ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯃꯣꯏꯁꯤ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨꯒ ꯃꯥꯒꯤ ꯂꯝꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯗ ꯇ꯭ꯔꯥꯏꯕꯦꯜ ꯌꯥꯎꯔꯦ ꯃꯨꯁꯂꯤꯝ ꯌꯥꯎꯔꯦ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ
ꯃꯩꯇꯩ ꯄꯥꯡꯒꯟꯁꯦ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯁꯨ ꯃꯌꯥꯝ ꯐ꯭ꯔꯤꯗ ꯇꯝꯕꯤꯕꯁꯨ ꯍꯧꯖꯤꯛꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯃꯣꯏꯁꯦ ꯃꯥꯟꯅꯕ ꯊꯥ ꯑꯃꯗ ꯄꯨꯈꯠꯄꯤꯁꯦꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯑꯣꯔꯐꯥꯟꯁꯦ ꯑꯣꯏꯅ ꯐꯣꯀꯁ ꯊꯝꯃꯀꯥꯟꯗ ꯃꯣꯏꯒꯤꯁꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯥꯠꯄꯤꯁꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯔꯐꯥꯟꯁꯤꯡꯁꯦ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯁꯦ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯃꯤꯡ ꯃꯊꯥꯗꯤ ꯍꯥꯏꯗꯣꯛꯇꯦ ꯀꯩꯒꯨꯝꯕ ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯅꯦꯒ꯭ꯂꯦꯛ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯗꯩꯗꯤ ꯃꯉꯣꯟꯗ ꯍꯟꯗꯅ ꯌꯦꯡꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯔꯐꯥꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯇꯥꯛꯊꯣꯛꯇꯕ ꯁꯦꯀ꯭ꯔꯦꯁꯤ ꯑꯣꯏꯅ ꯊꯝꯕ ꯉꯁꯥꯏꯒꯤ ꯅꯣꯔꯃꯦꯜ ꯑꯉꯥꯡꯁꯤꯡꯁꯤꯒ ꯄꯨꯟꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯑꯗꯨꯝ ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯣꯔꯐꯥꯟꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯍꯟꯗꯦ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯀꯤ ꯑꯣꯏꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯇꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯅꯤ ꯍꯥꯏꯕꯁꯤ ꯆꯤꯟꯅ ꯈꯛꯇꯪ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯊꯕꯛꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯁꯤꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝꯁꯤꯡꯁꯤꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯕ ꯉꯝꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯕꯅꯦꯅ ꯇꯥꯛꯄꯤꯔꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝꯁꯅ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯤꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯀꯔꯤ ꯊꯕꯛꯁꯤꯡ ꯇꯧꯕꯤꯈꯤꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯈꯟꯕꯁꯤ ꯁꯤꯁꯨ ꯍꯟꯇꯛ ꯑꯩꯅ ꯀꯦꯝ ꯆꯠꯂꯨꯕꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯗ ꯄꯋꯥꯔ ꯄꯤꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯆꯠꯄ ꯖꯪꯒꯜꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤ ꯑꯗꯨꯒ ꯐꯥꯔꯁ ꯑꯦꯗꯀꯤ ꯃꯇꯥꯡꯗ ꯈꯪꯗꯅ ꯍꯥꯎꯇꯨ ꯃꯣꯏ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯁꯤꯅꯤ ꯃꯥꯌꯣꯛꯅꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯈꯛ ꯂꯥꯛꯈꯤꯕ ꯑꯗ ꯑꯩꯅ ꯐꯤꯜ ꯑꯃꯈꯛ ꯇꯧꯏ ꯃꯦꯗꯤꯌꯥ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯚꯥꯁꯟ ꯋꯥ ꯉꯥꯡꯕ ꯑꯝꯗ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯦꯗꯤꯌꯥ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ 3 months ꯀꯣꯔꯁ ꯑꯃ ꯐꯥꯔꯁ ꯑꯦꯗꯀꯤ ꯃꯇꯥꯡꯗ ꯁꯤꯗ ꯍꯤꯗꯥꯛ ꯀꯥꯞꯄ ꯇꯝꯕꯤꯒꯗꯧꯕꯅꯤ ꯑꯗꯒꯤ ꯂꯤꯟꯅ ꯆꯤꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯩ ꯍꯤꯗꯥꯛ ꯀꯥꯞꯄ ꯌꯥꯏ ꯑꯗꯒꯤ ꯃꯣꯏꯅ ꯐꯥꯔꯁ ꯑꯦꯗ ꯀꯩꯗꯧꯕ ꯌꯥꯏ ꯃꯤꯁꯦ ꯑꯦꯛꯁꯦꯞꯂꯤ ꯋꯥꯟꯊ ꯇꯥꯔꯒꯗꯤ ꯁꯗꯟꯂꯤ ꯋꯥꯟꯊꯔꯛ ꯇꯥꯔꯗꯤ ꯃꯥꯁꯦ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯀꯣꯔꯁ ꯑꯃꯈꯛ ꯆꯪꯉꯦꯕ ꯑꯗꯨꯕꯨ ꯐꯥꯔꯁ ꯑꯦꯗ ꯈꯛꯇꯪ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁ ꯑꯃ ꯑꯣꯏꯍꯧꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯤꯒꯗꯧꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯣꯔꯁꯁꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅꯁꯨ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯈꯣꯠꯄꯁꯨ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯝꯕ ꯀꯣꯔꯁ ꯑꯃ ꯑꯩ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨ ꯍꯟꯗꯛꯀꯤ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 15ꯁꯦ ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩ ꯇꯧꯒꯦꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯦꯗꯤꯌꯥ ꯈꯔꯕꯨꯛꯇꯤ ꯆꯦ ꯊꯥꯖꯤꯟꯕꯗꯤ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯨꯔꯥꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯤ 100 ꯂꯥꯛꯑꯁꯨ 200 ꯂꯥꯛꯑꯁꯨ ꯑꯩ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯄꯦꯁꯦꯜ ꯀꯣꯔꯁ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯁꯨ ꯄꯩꯁꯥ ꯑꯝꯇ ꯂꯧꯔꯣꯏꯀꯣ ꯐ꯭ꯔꯤꯗꯅꯤ ꯇꯝꯗꯣꯏꯁꯤ ꯑꯗꯨꯒ ꯐꯥꯔꯁ ꯑꯦꯗ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯦ ꯂꯤꯟꯅ ꯆꯤꯛꯑꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯌꯥꯏ ꯑꯗꯒꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯇꯦꯇꯥꯅꯁ ꯀꯃꯥꯏꯅ ꯀꯥꯞꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯕꯦꯛꯇꯦꯔꯤꯌꯥ ꯑꯩꯈꯣꯏ ꯃꯍꯤꯛꯁꯦ ꯆꯪꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯃꯤ ꯑꯃ ꯈꯨꯗꯛꯇ ꯆꯠꯃꯤꯟꯅꯉꯩꯗ ꯋꯥꯟꯊꯔꯛ ꯇꯥꯔꯒꯗꯤ ꯃꯥꯅ ꯐꯥꯔꯁ ꯑꯦꯗ ꯄꯤꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯗ ꯅꯩꯅꯕ ꯑꯃ ꯆꯪꯉꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯗ ꯃꯔꯝꯗꯤ ꯆꯤꯡꯗ ꯃꯥꯅ ꯃꯌꯥꯝ ꯆꯠꯈꯤꯁꯤ ꯑꯩꯈꯣꯏ ꯁꯤꯔꯣ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝꯕ ꯅꯣꯂꯦꯖ ꯆꯪꯉꯕ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯦꯗꯤꯀꯦꯜꯒꯤ ꯅꯣꯂꯦꯖ ꯈꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅ ꯆꯤꯡꯗ ꯃꯥꯟꯗ ꯆꯠꯍꯟꯅꯤꯡꯉꯦ ꯑꯩ ꯋꯥꯈꯜꯗ ꯁꯨꯡꯀꯩ ꯂꯩꯇꯕ ꯅꯣꯂꯦꯖ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤꯁꯤꯡꯁꯤꯅ ꯀꯩꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯋꯥꯗꯣꯏꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯐꯦꯃꯤꯂꯤ ꯃꯥ ꯋꯥꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯃꯛꯅ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯅ ꯃꯥꯅ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯄ ꯒ꯭ꯔꯦꯁꯤꯌꯥ ꯈꯔꯗꯨꯅ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯁꯦꯝꯒꯗꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯟꯂꯤ ꯃꯦꯗꯤꯌꯥꯒꯤ ꯐꯤꯜꯗ ꯂꯩꯕꯤꯕ ꯃꯌꯥꯝꯁꯤꯅ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯄꯨ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯅꯝꯕꯔ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦ 7005687097ꯗ ꯑꯦꯅꯤ ꯇꯥꯏꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯁꯦ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯐꯥꯁ ꯑꯣꯏꯍꯟꯕꯤꯌꯣ ꯁꯤꯁꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯐꯥꯎꯋꯦꯕ ꯑꯗꯒꯤ ꯖꯪꯒꯜ ꯉꯥꯛꯇꯅꯤ ꯆꯠꯂꯤꯗꯣ ꯀꯩꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯇꯝ ꯉꯝꯗꯦꯗꯅ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯃꯣꯏꯅ ꯄꯨꯕ ꯌꯥꯕ ꯈꯔꯗꯤ ꯍꯥꯞꯀꯗꯧꯕꯅꯦꯕ ꯅꯠꯇ꯭ꯔꯒꯤ ꯈꯨꯗꯛꯇ ꯆꯤꯡꯗꯨꯗ ꯄꯨꯡ 3-4 ꯆꯪꯉꯒ ꯊꯣꯛꯂꯛꯄ ꯁꯝ ꯁꯥꯔꯀꯥꯟꯗ ꯄꯨꯔꯛꯄ ꯃꯤ ꯄꯨꯔꯛꯄꯗꯨꯗ ꯃꯐꯝꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦ ꯈꯜꯂꯣ ꯅꯠꯇ꯭ꯔꯒ ꯁꯗꯟꯂꯤ ꯂꯤꯟꯅ ꯆꯤꯛꯑꯦꯅ ꯈꯜꯂꯣ ꯃꯣꯏ ꯀꯩꯗꯧꯕꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯦꯕ ꯁꯤ ꯇꯥꯔꯗꯤ ꯃꯁꯥꯅ ꯃꯥꯡꯖꯒꯗ꯭ꯔꯕ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯥꯛꯄꯗꯒꯤꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ISTV ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯗꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯥꯒ ꯑꯩꯁꯦ ꯇꯥꯟꯅꯕꯅꯦ ꯇꯥꯃꯣ ꯑꯗꯨꯝꯇ ꯇꯧꯁꯦ ꯍꯥꯏ ꯍꯣꯏ ꯇꯧꯔꯁꯤ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩ ꯇꯧꯒꯦ ꯑꯗꯨꯒ ꯇꯧ ꯇꯥꯔꯗꯤ ꯀꯣꯔꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯇꯧꯍꯧꯁꯦ ꯍꯥꯏꯕꯅꯤ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯕ ꯈꯣꯠꯄ ꯍꯩꯍꯧꯕ ꯍꯥꯏꯁꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯃꯦꯗꯤꯌꯥꯁꯤꯡꯅ ꯊꯥꯔꯛꯄ ꯃꯇꯝꯗꯁꯨ ꯃꯣꯏꯒ ꯆꯠꯃꯤꯟꯅꯩ ꯃꯤꯗꯨꯗ ꯁꯗꯟꯂꯤ ꯋꯥꯟꯊꯔꯛꯄ ꯈꯣꯠꯂꯛꯄ ꯇꯥꯔꯁꯨ ꯃꯣꯏꯅ ꯀꯟꯕ ꯉꯝꯗꯣꯏꯅꯦꯕ ꯆꯠꯃꯤꯟꯅꯔꯤꯕ ꯒ꯭ꯔꯨꯞꯇꯨꯗ ꯑꯃꯈꯛ ꯌꯥꯎꯔꯝꯕꯗ ꯂꯥꯏꯐ ꯁꯦꯚꯤꯡ ꯇꯧꯗꯣꯏꯅꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯦꯗꯤꯌꯥ ꯐ꯭ꯔꯦꯇꯔꯅꯤꯇꯤꯗ ꯂꯩꯖꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯌꯥꯝꯅ ꯒꯣꯜꯗꯟ ꯆꯥꯟꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯈꯠꯀꯦꯅ ꯈꯟꯕꯤꯔꯤꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 15ꯗꯒꯤ ꯄꯥꯏꯈꯠꯀꯦꯅ ꯈꯟꯖꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯅ ꯄꯥꯏꯈꯠꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯇꯥꯃꯣꯅ ꯉꯁꯤ ꯆꯤꯜꯂꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯗ꯭ꯔꯤꯉꯩꯗꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ
ꯂꯥꯏꯔꯕꯁꯤꯡ ꯂꯩꯔꯕ ꯀꯣ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕ ꯑꯣꯏꯔꯕꯀꯣ ꯇꯁꯦꯡꯅ ꯂꯥꯏꯔꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯒꯦꯕ ꯑꯦꯅꯤ ꯇꯥꯏꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯀꯅꯦꯕ ꯑꯗꯨꯒ ꯃꯤꯔꯣꯟꯕꯤ ꯈꯛꯇꯪꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯝꯕꯨꯂꯦꯟꯁ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯔꯒꯁꯨ ꯊꯝꯃꯦꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏꯀꯣ ꯑꯅꯥꯕꯁꯨ ꯑꯗꯨꯝ ꯇꯧꯔꯛꯏ ꯈꯣꯠꯂꯛꯏ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯛꯏ ꯈꯣꯠꯂꯛꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯦꯅꯦ ꯍꯥꯏꯕꯗ ꯑꯁ ꯅꯣꯏ ꯁꯥꯏꯅꯥꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯕꯒ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯇꯧꯔꯛꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕꯗꯣ ꯑꯁ ꯀꯩꯅꯣ ꯑꯦꯁ ꯀꯨꯃꯥꯔꯅ ꯍꯥꯏꯔꯗꯤ ꯑꯦꯁ ꯀꯨꯃꯥꯔꯒꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯊꯧꯖꯤꯜꯂꯛꯄꯅꯤ ꯃꯣꯏꯗꯤ ꯐꯣꯟ ꯇꯧꯕ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯊꯃꯣꯏꯗꯤ ꯄꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯒꯤ ꯑꯩꯁꯨ ꯁꯨꯝ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯃꯤꯔꯣꯟꯕꯤ ꯑꯃꯁꯨ ꯅꯍꯥꯟ ꯇꯧꯔꯛꯑꯦ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯀꯥꯟꯗ ꯃꯣꯏꯁꯤ ꯑꯩꯈꯣꯏ ꯖꯤꯅꯤꯝꯁꯇ ꯊꯝꯖꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯗꯦ ꯃꯣꯏ ꯅꯨꯡꯁꯤꯗꯅ ꯗ꯭ꯔꯥꯏꯚꯔꯗ ꯂꯨꯄꯥ 500ꯒꯗꯤ ꯄꯤꯔꯛꯑꯦ ꯂꯧꯔꯛꯀꯅꯨ ꯍꯥꯏ ꯑꯁ ꯂꯧꯕ ꯌꯥꯗꯦ ꯃꯣꯏ ꯐꯤꯒꯥꯎ ꯅꯝꯁꯤꯜꯂꯛꯑꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯃꯈꯣꯏꯁꯤ ꯌꯥꯝ ꯋꯥꯈꯤ ꯑꯩꯁꯨ ꯄꯦꯟꯗꯥꯃꯛꯀꯤꯁꯤꯗ PPE ꯄꯨꯊꯣꯛꯄ ꯉꯝꯗꯗꯅ ꯑꯩꯁꯨ ꯂꯩꯕ ꯉꯝꯗꯗꯅ ꯇꯣꯛꯄ ꯃꯌꯥꯝ ꯌꯥꯎꯈꯤꯕ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ PPEꯁꯦ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯉꯝꯗꯗꯅ RK ꯏꯆꯟꯇꯣꯝꯕꯤꯒꯤ WhatsApp ꯑꯩꯈꯣꯏꯒꯤ Facebook ꯒ꯭ꯔꯨꯞ ꯑꯃꯈꯛ ꯂꯩꯕꯅꯤ ꯑꯩ ꯃꯥꯏꯁꯦ ꯄꯜꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯐꯖꯅ ꯃꯇꯦꯡ 35,000 ꯄꯥꯡꯉꯦ PPEꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯕꯦꯛ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯃꯣꯏꯅ ꯇꯧꯔꯒ PPE 24-25 ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯁꯦ ꯅꯨꯡꯉꯥꯏꯌꯦꯕ PPEꯁꯤ ꯂꯩꯕ ꯉꯝꯗꯕ ꯃꯇꯥꯡ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯒꯔꯋꯥꯜ ꯑꯩꯈꯣꯏ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯥꯏꯖ ꯀꯩꯀꯩ ꯃꯌꯥꯝ ꯄꯤꯉꯦ ꯑꯗꯒꯤꯗꯤ ꯅꯤꯀꯔꯁꯟ ꯑꯗꯒꯤ ꯙꯅꯆꯟꯗ ꯃꯣꯏ ꯈꯔ ꯄꯜꯂꯕꯗꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯦ ꯑꯗꯒꯤ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯑꯃꯇꯪꯒ ꯍꯥꯏꯍꯧꯕ ꯑꯃ ꯁꯣꯏꯊꯕ ꯑꯃ ꯂꯩꯔꯦ ꯆꯤꯡꯒꯤ ꯂꯝꯗ ꯑꯩꯈꯣꯏ ꯄꯦꯟꯗꯥꯃꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯥꯛ ꯐꯪꯗꯕ ꯃꯐꯝ ꯈꯔ ꯂꯩꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯆꯨꯝꯕꯝ ꯚꯤꯂꯦꯖ ꯀꯥꯏꯅ ꯂꯩꯌꯦ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜ ꯂꯣꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯐꯝ ꯈꯔ ꯁꯤꯇꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯀꯟꯅ ꯊꯣꯛꯄ ꯉꯝꯗꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯌꯥꯝꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏ 50-60 ꯇꯥꯏ ꯑꯗꯨꯗ ꯆꯦꯡ ꯂꯩꯕꯅ ꯆꯦꯡ ꯊꯤꯜꯂꯛꯄ ꯊꯨꯝ ꯂꯩꯕꯅ ꯊꯨꯝ ꯊꯤꯜꯂꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯐꯝ ꯆꯠꯂꯒ ꯆꯦꯡ ꯊꯨꯝ ꯊꯥꯎ ꯑꯃꯨꯛ ꯌꯦꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯦꯕ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯀꯩꯅꯣꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯁꯨꯝꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯐꯪꯉꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯉꯁꯥꯏꯒꯤ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯡꯁꯤꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯤꯒ ꯂꯣꯏꯅꯅ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯂꯨꯆꯤꯡꯉꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯐꯝꯁꯤꯡꯁꯤ ꯌꯧꯍꯟꯕꯤꯕꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯗ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯂꯦꯡꯕꯤꯔꯛꯇꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯊꯝꯕꯤꯔꯝꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯤꯠꯃꯥꯏ ꯑꯣꯏꯖꯍꯧꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯔꯝꯕ ꯃꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯥꯃꯣꯕꯨ ꯑꯃꯨꯛ ꯀꯟꯅ ꯊꯥꯒꯠꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ